ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯨꯄꯥ ꯑꯃꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯗꯃꯛꯇ ꯔꯦꯟꯠ ꯑꯃ ꯊꯤ꯫ ꯔꯦꯟꯠꯇ ꯂꯩꯔꯤꯕꯒꯤ ꯃꯔꯝꯅ ꯃꯣꯏꯒꯤ ꯂꯝꯁꯤꯒ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯃꯐꯝꯁꯦ ꯁꯤꯒ ꯈꯔ ꯊꯥꯞꯅꯕ꯫ ꯑꯞ ꯗꯥꯎꯟ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯥꯎꯁꯨ ꯌꯥꯝ ꯇꯤꯡꯉꯦ, ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯚꯔꯥꯗ ꯆꯠꯂꯁꯨꯀꯣ, ꯑꯣꯛꯇꯣꯗ ꯀꯩꯗ ꯆꯠꯂꯁꯨ ꯚꯔꯥꯁꯤꯅ ꯍꯦꯟꯕꯁꯤꯗꯒꯤ ꯃꯥꯅ ꯔꯦꯟꯠ ꯑꯃ ꯂꯧꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕꯩ ꯃꯇꯝꯁꯨ ꯐꯪꯗꯦ, ꯃꯁꯥꯁꯨ ꯋꯥꯏꯌꯦꯅ ꯁꯨꯃꯥꯏꯅ ꯃꯥꯅ ꯊꯤꯖꯔꯒ ꯂꯩꯕ ꯃꯇꯝꯁꯤꯗ ꯃꯤꯁꯦ ꯌꯥꯝꯅ ꯂꯩꯕ ꯃꯐꯝꯗꯤ ꯑꯣꯏꯗꯦ, ꯃꯐꯝꯗꯨꯗꯤ ꯌꯥꯝ ꯆꯥꯎꯋꯦ꯫ ꯃꯣꯏꯁꯦ ꯃꯤꯁꯦ ꯈꯔ ꯏꯇꯥꯛ ꯇꯥꯛꯄ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯦ ꯔꯦꯟꯠꯁꯦ ꯐꯦꯃꯤꯂꯤ ꯂꯩꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯅꯨꯄꯤ ꯂꯩꯕꯁꯨ ꯌꯥꯎꯏ, ꯅꯨꯄꯥ ꯂꯩꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯝ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ꯫ ꯔꯦꯟꯠꯇ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯉꯥꯛꯇ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯂꯩꯗꯅ, ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯦ, ꯃꯣꯏꯁꯤꯗꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ꯫ ꯃꯐꯝꯁꯦ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯀꯥꯁꯦ ꯃꯥꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯜꯂꯒ ꯂꯩꯅꯩ꯫ ꯁꯤꯗ ꯃꯥꯁꯨ ꯂꯩꯔꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗꯀꯣ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯣꯏꯔꯣ, ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯏꯪꯅ ꯇꯧꯕ ꯉꯝꯖꯩ꯫ ꯃꯣꯏꯒꯤ ꯔꯦꯟꯠꯀꯤ ꯃꯄꯨꯁꯦ ꯃꯥꯅ ꯃꯁꯛꯁꯦ ꯀꯌꯥ ꯐꯖꯅ ꯈꯪꯗꯦ꯫ ꯃꯥꯅ ꯁꯨꯞꯅꯇꯪꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯅꯨꯄꯥ ꯑꯍꯜ ꯀꯣ, ꯑꯩꯈꯣꯏ ꯕꯕꯥ ꯍꯥꯏꯇꯥꯔꯦꯅꯦ, ꯕꯕꯥ ꯀꯧꯋꯦ, ꯃꯌꯥꯝꯅ ꯕꯕꯥ ꯀꯧꯕꯗ ꯃꯥꯁꯨ ꯕꯕꯥ ꯍꯥꯏꯅ ꯀꯧꯋꯤ꯫ ꯕꯕꯥꯁꯤ ꯈꯛꯇꯅꯤ ꯃꯥꯅ ꯃꯁꯛ ꯈꯪꯉꯤꯁꯦ꯫ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯦ, ꯑꯗꯨꯒ ꯆꯠꯄ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯁꯦꯀꯣ, ꯃꯣꯏꯒꯤ ꯔꯦꯟꯠꯀꯤ ꯃꯄꯨꯗꯣ ꯃꯥꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯅ ꯂꯩꯔꯤꯕ ꯀꯥꯁꯦ ꯈꯔ ꯅꯛꯅꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯅꯥꯒꯅꯣꯗꯤ ꯈꯪꯗꯕꯤꯗ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯟꯁꯦ ꯍꯦꯛ ꯍꯦꯛ ꯇꯥꯏꯌꯦꯕ꯫ ꯃꯥꯅꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯎꯅꯕ ꯍꯥꯏꯗꯤ ꯏꯃꯨꯡꯅꯤ ꯈꯪꯗꯕꯅꯤꯅ ꯃꯥꯗꯤ ꯂꯩꯔꯨꯕ, ꯑꯇꯩ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡꯅꯗꯤ ꯑꯗꯨ ꯈꯪꯕꯅꯤꯅꯀꯣ, ꯑꯩꯈꯣꯏꯒꯤ ꯔꯦꯟꯠꯀꯤ ꯀꯥꯗꯣ ꯃꯌꯥꯝ ꯆꯥꯎꯕꯅꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯤꯗ꯫ ꯃꯥꯅ ꯀꯩꯒꯤꯅꯣꯅꯦ, ꯑꯍꯥꯟꯕ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯎꯅꯕ ꯃꯈꯣꯟꯁꯦ ꯀꯌꯥ ꯇꯥꯔꯝꯗꯦ, ꯁꯨꯝ ꯃꯥꯅ ꯀꯨꯏꯅ ꯂꯩꯁꯜꯂꯛꯄꯗꯒꯤ ꯂꯥꯎꯅꯕ ꯃꯈꯣꯟꯁꯦ ꯁꯨꯝ ꯇꯥꯔꯛꯑꯦ꯫ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯈꯠꯅꯔꯤ ꯃꯥꯜꯂꯦꯅꯦ ꯀꯥꯏ ꯍꯥꯏꯔꯒ ꯃꯨꯟꯅ ꯇꯥꯁꯟꯕꯤꯀꯣ, ꯈꯠꯅꯔꯗꯤ ꯇꯥꯅꯤꯡꯕ ꯐꯥꯎꯏꯗꯅꯀꯣ, ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯃꯨꯟꯅꯒ ꯇꯥꯁꯜꯂꯒ ꯂꯥꯏꯔꯤꯛꯀ ꯄꯥꯔꯝꯕꯁꯦ ꯇꯨꯃꯤꯟꯅꯒ ꯂꯩꯔꯒ ꯇꯥꯗꯣꯏꯅꯤ, ꯀꯔꯤ ꯃꯔꯝꯒꯤꯅꯣ꯫ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯏ ꯍꯥꯏꯕꯀꯣ, ꯅꯨꯄꯤꯁꯦ ꯑꯅꯤ ꯑꯣꯏꯔꯝꯗꯣꯏꯅꯦꯕꯀꯣ, ꯑꯗꯨ ꯃꯥꯅꯗꯤ ꯃꯈꯣꯟꯗꯣ ꯂꯧꯁꯟꯕ ꯉꯝꯗꯕꯒꯤ ꯅꯨꯄꯤ ꯑꯃꯈꯛꯇꯪ ꯄꯥꯈꯪꯗ ꯈꯟꯅꯩꯁꯤꯕꯨ ꯀꯩꯅꯣ, ꯕꯕꯥꯁꯤꯕꯨ ꯃꯥꯏ ꯅꯨꯄꯤꯒ ꯈꯟꯅꯔꯤꯁꯤꯕꯣꯅ ꯈꯟꯕ꯫ ꯑꯁꯨꯃꯥꯏꯅ ꯈꯟꯕꯁꯦ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯏ꯫ ꯑꯗꯣ ꯁꯨꯝ ꯂꯩꯁꯜꯂꯛꯑꯕꯅꯤꯅ ꯃꯥꯅ ꯃꯌꯨꯝꯗꯒ ꯆꯠꯂꯨꯕꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯄꯨꯔꯛꯄꯁꯦ, ꯑꯗꯨꯗ ꯍꯦꯛ ꯍꯦꯛ ꯃꯥꯅ ꯕꯕꯥꯁꯤꯗ ꯄꯤꯕ, ꯌꯨꯝꯗꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯄꯨꯔꯛꯑꯦꯅ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯗꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯦ ꯂꯩꯔꯒ ꯆꯥꯏ꯫ ꯈꯤꯇꯪ ꯂꯝ ꯀꯩꯀꯥ ꯂꯩꯕ ꯃꯤꯗꯗꯤ ꯈꯔ ꯊꯥꯖ ꯈꯣꯠꯆꯔꯒ ꯆꯥꯖꯕꯅꯤꯅ ꯃꯥꯅ ꯃꯌꯨꯝ ꯆꯠꯄꯗꯀꯣ ꯍꯦꯛ ꯍꯦꯛ ꯄꯤꯌꯦ ꯕꯕꯥꯁꯤꯗꯀꯣ꯫ ꯕꯕꯥꯁꯤꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯋꯦ꯫ ꯑꯗꯒꯤ ꯔꯦꯟꯠꯀꯤ ꯚꯔꯥꯒꯁꯦ ꯄꯤꯕ ꯃꯇꯝꯗ ꯊꯥ ꯐꯥꯔꯛꯄꯒꯤꯀꯣ, ꯈꯤꯇꯪ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯈꯤꯇꯪ ꯍꯦꯛ ꯍꯟꯗꯣꯔꯛꯄ, ꯌꯥꯝꯗ꯭ꯔꯁꯨ ꯈꯤꯇꯪ ꯁꯤꯁꯤꯅ ꯁꯤꯉꯩ ꯍꯟꯇꯣꯛꯑꯒꯦ ꯀꯥꯏꯅꯒ ꯃꯉꯣꯟꯗ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕꯗꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯃꯥꯅ ꯁꯨꯝ ꯂꯣꯏꯅꯔꯛꯄꯗꯒꯤ ꯈꯪꯉꯦ ꯍꯧꯖꯤꯛꯀꯤ ꯕꯕꯥꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯂꯩ, ꯃꯆꯥꯅ ꯑꯅꯤꯅꯤ꯫ ꯃꯆꯥꯁꯦ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ꯫ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯃꯥꯁꯦ ꯀꯣꯂꯦꯖ ꯀꯥꯔꯦ꯫ ꯀꯣꯂꯦꯖ ꯀꯥꯔꯒ ꯃꯆꯥꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯏꯕ, ꯌꯥꯝꯅ ꯒꯦꯞ ꯂꯩꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯕꯕꯥꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯕ, ꯑꯉꯥꯡ ꯃꯥꯟꯗꯦ ꯍꯥꯏꯌꯦ, ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯣꯀꯣ, ꯑꯉꯥꯡꯁꯨ ꯄꯨꯔꯥ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯒ ꯄꯨꯔꯥ ꯂꯩꯁꯥꯕꯤ ꯗꯕꯜ ꯐꯥꯔꯕꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯇꯧꯕ꯫ ꯃꯧꯁꯤꯃꯗꯤ ꯁꯨꯡꯃꯥꯟ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯀꯣ꯫ ꯃꯥ ꯁꯨꯝ ꯂꯩꯔꯛꯑꯕꯅꯤꯅ ꯈꯪꯕꯖꯥꯠꯅꯤꯗ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯑꯗꯨꯝ ꯁꯦꯠꯂꯦ ꯍꯥꯏ, ꯃꯥ ꯃꯧꯒꯤ ꯑꯣꯏꯕ ꯗ꯭ꯔꯦꯁꯁꯦ ꯑꯝꯇ ꯁꯦꯠꯄꯁꯦ ꯎꯗꯦ ꯍꯥꯏ꯫ ꯑꯗꯩ ꯃꯆꯥꯅꯨꯄꯤꯒ ꯃꯣꯏꯕꯥꯅꯤꯁꯤꯁꯨꯀꯌꯥ ꯀꯧꯅ ꯉꯥꯡꯅꯗꯕ ꯑꯣꯏꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯀꯣ, ꯃꯥꯅ ꯃꯊꯧꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯀꯧꯔꯕꯅꯤꯅ ꯈꯔ ꯍꯦꯛ ꯈꯪꯅꯤꯡꯕ ꯍꯥꯏꯗꯣ ꯑꯣꯏꯕꯒꯤ ꯃꯥꯅ ꯃꯣꯏꯒꯤ ꯔꯦꯟꯠꯇ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒ ꯁꯨم ꯍꯪꯕꯗꯣꯀꯣ, ꯃꯣꯏꯒꯤ ꯕꯕꯥꯒꯤ ꯅꯨꯄꯤꯁꯤꯒꯁꯦ ꯆꯍꯤ ꯌꯥꯝꯅ ꯈꯦꯠꯅꯕ ꯃꯥꯜꯂꯦ ꯈꯣꯠꯄ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤ ꯑꯃꯅ ꯍꯥꯏꯕꯤꯔꯛꯑꯦ, ꯃꯣꯏꯁꯦ ꯕꯕꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯔꯒ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤ ꯅꯨꯄꯤꯁꯦ ꯂꯧꯕꯅꯤ, ꯑꯇꯣꯝꯕꯤꯁꯦ ꯂꯧꯕ ꯀꯥꯟꯗ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ, ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃ ꯂꯩꯗꯣ, ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯗꯣ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯍꯟꯒꯤ ꯃꯆꯥꯅꯤ, ꯅꯨꯃꯤꯗꯥꯡꯗ ꯍꯦꯛ ꯍꯦꯛ ꯐꯣꯏꯗꯠꯅꯔꯤꯗꯣ ꯃꯃꯥ ꯃꯆꯥꯗꯨꯅꯤ, ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅꯤ ꯍꯥꯏ꯫ ꯑꯣ ꯀꯥꯏ
kainaga mase adagi gyan khara lae adai koina dabadagi mongonda sum yumbu se ko baba sina mongonda thabak dum haiba hai tare ne pakholmakta si sabukta chalu gari se thorona sabukta chamina khomina haibade chak to nang thongranu thabak chalabani na nang chakadabdu nang na ba khoida chara si kaina gane tawe baba sina chak su loin thongi hai chai moi imung se paisa phana parsu khogi mateng pang na ba helper di tham da ba ko baba sina loina hot nei hai ba cha ising masa nupi na su hona de duga magi nupi atombi na su hona de baba sina yamna hone duga moi di paisa pai ba gi imung ni na ko a haw bu diam chare masu yamna nungai hai di masu ahogi kitang kana ga dra laksaraga moi mugi mateng khar pangbiraga chak insang ma thongi masu chak to thongdre de chak thongdre like to puning chang na pawa nga me haksang su pothare na tumaina tawraga sum lai basida macha nupi se ko hauji ki ren ki mapugi na pa se ko baba se sisi gi macha nupi se sisi ga ma ga se su masakti unai kaudi kauna de sakti aroi bi takhat ai takhalai mi gi mo mo to se koi se kadang haidaba pham dagi lakpani kaina khanbai mong da bebar ma thamdabado ko magi to thopam toraga min chai ba do loshani khokani khangdaba kari happa uge kaina hangdaba mawong ma yam nusidaba sakta ma chili haiba ko siga chamana na mama ton to nubi atombi se sisu tawbi kemta moi mungda laiba mi se kemta welcome tawdabado ko pra renci da lay bani no no gi thokpani kaina ga adamaina khanba baba se di yamna phai hai mana chabai kon se masu kitang khautak cha je hai mi na kra khun mi mung si da ka chai ba college se mana phenge kaina tawjaba se baba se na yari ai phenge yari kaina ga phengan de hai baba se gi ko ma se amumu hospital da ma se check chali ma sa gi anaba magi anaba siti haidok chara again hai e check se pase manga chamina ne haidi chamina na ba mi se ma sa na pal cham pi banina hausiki nu pa se ma se ga marak ta chamina istagi ma se gari macha da chalam me gari achoba se mayum da di ma se gari achoba pai ba hayakte hai ba ko thoba hayakta ba jani da chiki baba se nang tammo moi gi driver ro duga torga nang khar tammo driver sina gi sangda matam da nang na khar su mateng pangbi be ai da nan hai ba matam sida ma su harau na dum tammi hai gari thongning po ni na tra adui ma se tamjai sei matam sida ma se ka se katang lamna hongdo ge na khale lai la shupa matam da ma se yamna kaino to wai tar ne puning changmangam da ba yamna toina khatnai hai ba thagi na te khatnai se hafta ma da amur ani na tra di dum khatnaba yam thina khon jam kan ngangai ma ko ta bisa mana baba si dai baba ka se tang hongdo ki ko ke ne nang apam ba ka do khalaga hongdo on hamli ma se hongdo e se matam se masu mana nushina jaba nupi lei sei magi nupi se nushina matam phone wari ga kabak sum sane nupi sina sumagi koi ensa ma kai ma thonga ga ko thilake kholake kaina ga thile nupi se mana ko se impan area da gi ne ba ko yamna nushina jaba haiba se mana da sum panung da nushiba oirabra kaina last di oiraktuini nupisne aham di nupisne am phabagi moina toram bai tai hojiki maga nushinari ba nupi se hojiki nupa se ga ensa thongba ga se ekta thinbi raktana khotana de masumana mayum da chalurga purakpa ensang se mayam pore hai bhai maga nushina iba nupi de sukhra pi na ba dagi yumbu de sukhra pi na ba yani kai mayam pura ke kaina khajaba do noba maktor noba taga se mayam pui hai di chaba phangde imphal da di chaba phangde thoina pan da bani na ko hai se sumaina ma se puraga nushinar pa matam si da ko mana sum somna kan gi mogi baba se gi ko mateng khar ka pang ba se magi nushinai ba nupi sina ko yamna khaman bai tap ta mogi macha nupi lei hai dai ne yam naksinarunu maga mu koina gini khokini kaina ga tumain ka hairi hai man as tumaina di khan ganu da mi macha paisa pai grabji ga iga bu kamaina sakpu tong takhat kre sinu pije maral phanale su free de pira su ai pam ga da man de kaina ga mana ga hai sumaina masu leira kan sida nongmati yam thina khatna bajani da khogi mama atombi siga kaino siga machan pi siga ko ahanna thamam machan pi siga phuna ba kan sida khogi hauski machan pi se ko ma se yam thina sokpa male kari gumba posak amana
ꯊꯣꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯄꯤꯁꯨꯝ ꯃꯄꯥ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯏꯃꯤꯠꯃꯛꯅ ꯍꯥꯏꯗꯤ ꯏꯃꯤꯠꯃꯛꯅ ꯎꯔꯨꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯏꯁꯤ ꯌꯥꯝ ꯇꯥꯕ ꯖꯥꯠꯅꯤꯗ ꯑꯗ ꯃꯄꯥꯁꯤꯅ ꯄꯥꯈꯠꯇꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯀꯧꯔꯛꯑꯦ ꯑꯗꯨꯒ ꯒꯥꯔꯤꯗ ꯑꯝꯇ ꯊꯧꯗꯣꯛꯑꯣ ꯍꯥꯏꯔꯒ ꯊꯧꯗꯣꯛꯑꯒ ꯃꯣꯏꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯦꯕꯀꯣ ꯆꯠꯄꯗ ꯃꯥꯁꯦ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯦꯟ ꯀꯤꯂꯔꯒ ꯄꯤꯔꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯗꯣ ꯈꯥꯡꯕ ꯉꯝꯅꯕꯅꯤ ꯈꯣꯠꯅꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯄꯤꯔꯒ ꯅꯨꯃꯤꯗꯥꯡ ꯌꯥꯝ ꯊꯦꯡꯉꯦ ꯍꯥꯏꯌꯦ ꯍꯜꯂꯛꯏꯁꯦ ꯃꯥꯁꯦ ꯎꯏꯕꯅꯁꯨ ꯒꯥꯔꯤ ꯊꯧꯅꯁꯨ ꯎꯏꯔꯦꯌꯦ ꯇꯨꯝꯅꯤꯡꯕ ꯇꯥꯏꯃꯤꯡꯗꯨꯗ ꯆꯠꯂꯕꯅꯤꯅꯀꯣ ꯑꯗ ꯃꯥꯅ ꯍꯜꯂꯛꯑꯒ ꯃꯥꯅ ꯕꯕꯥꯁꯤꯗ ꯍꯪꯒꯦ ꯇꯧꯕ ꯑꯗꯣ ꯍꯪꯕꯁꯤꯗ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯃꯁꯥꯁꯦ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕꯩ ꯇꯥꯏꯞ ꯇꯧꯋꯦꯅ ꯃꯆꯥꯅꯨꯄꯤꯁꯤꯒꯁꯨ ꯃꯄꯥꯁꯤꯒꯁꯨ ꯀꯩꯝꯇ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯄꯪꯁꯥꯎꯗ ꯁꯥꯎꯅꯕꯒꯤ ꯇꯥꯏꯞꯇ ꯃꯣꯏ ꯏꯃꯨꯡꯁꯤda ꯄꯨꯔꯥ ꯀꯩꯅꯣꯝꯃ ꯇꯧꯕꯩ ꯇꯥꯏꯞꯇ ꯇꯧꯕꯅꯤꯅ ꯃꯥꯁꯦ ꯍꯪꯗ꯭ꯔꯀꯥꯟꯁꯤꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔ ꯕꯕꯥꯁꯦ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯕꯕꯥ ꯁꯣꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯪ ꯑꯗꯨꯝ ꯄꯥꯏꯔꯣꯅ ꯍꯥꯏꯔꯝꯕꯒ ꯅꯨꯄꯥꯁꯦ ꯁꯥꯎꯔ ꯆꯪꯈ꯭ꯔꯦ ꯑꯗꯣ ꯑꯅꯥꯕ ꯃꯆꯥꯅꯨꯄꯤꯗꯣ ꯊꯝꯃꯝꯃꯒ ꯆꯪꯈꯤꯕꯁꯤꯗꯀꯣ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯅ ꯁꯛꯇꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯁꯤ ꯅꯨꯄꯤꯁꯦ ꯀꯩꯃꯨꯛ ꯍꯥꯏꯔꯛꯀꯗꯣꯏꯖꯥꯠꯅꯣ ꯀꯥꯏ ꯉꯥꯛꯇꯪꯗꯨꯗ ꯃꯥꯅ ꯅꯤꯡꯁꯤꯡꯉꯛꯄꯁꯦꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤꯁꯦꯀꯣ ꯋꯥꯁꯦ ꯑꯃꯨꯛ ꯊꯨꯅꯅꯦ ꯉꯥꯡꯁꯤꯟꯕꯁꯤꯗꯅꯦ ꯁꯣꯏꯒꯦ ꯇꯧꯋꯦ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤꯗꯤ ꯍꯦꯛꯇ ꯇꯧꯋꯤꯗꯅꯀꯣ ꯍꯦꯔꯣꯁꯦ ꯒꯣꯀꯨꯜ ꯀꯥꯏꯀꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯔꯦꯟꯀꯤ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯤ ꯁꯛꯀꯁꯦ ꯍꯦꯛꯇ ꯇꯥꯈꯠꯂꯒ ꯂꯥꯁꯇꯒ ꯃꯣꯏꯅ ꯄꯝꯁꯤꯜꯂꯛꯄꯤꯗꯣ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯀꯥꯁꯦ ꯃꯥꯁꯦ ꯈꯜꯂꯦ ꯑꯍꯥꯟꯕꯩ ꯁꯛꯁꯤꯀꯥꯁꯦ ꯇꯥꯈꯠꯂꯛꯇꯣꯏꯖꯥꯠꯂ ꯀꯥꯏꯅ ꯑꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯅ ꯃꯃꯤꯡꯁꯨ ꯈꯪꯗꯕꯅꯤꯅꯀꯣ ꯅꯝꯍꯥꯏ ꯇꯧꯋꯦ ꯍꯥꯏꯕꯀꯣ ꯆꯍꯤꯁꯦ ꯀꯅꯥꯅ ꯍꯟꯕꯅꯣ ꯀꯔꯤꯝ ꯈꯪꯗꯕꯅꯤ ꯅꯝꯍꯥꯏ ꯇꯧꯔꯒ ꯅꯪ ꯅꯥꯕ ꯆꯤꯛꯄꯗꯣ ꯈꯔ ꯐꯔꯕ꯭ꯔꯣ ꯑꯗꯨꯝ ꯂꯥꯛꯄ ꯉꯝꯃꯗ꯭ꯔꯥ ꯅꯪ ꯃꯊꯛꯁꯦ ꯀꯥꯈꯠꯄ ꯉꯝꯒꯗ꯭ꯔꯣꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯍꯪꯉꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥ ꯉꯝꯃꯅꯤꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯀꯨꯝꯊꯔꯦ ꯑꯗꯩ ꯃꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯄꯤꯔꯛꯄꯗꯣ ꯃꯥꯅ ꯄꯥꯏꯕꯤꯔꯒ ꯅꯪ ꯁꯤ ꯄꯥꯏꯈꯠꯈ꯭ꯔꯒꯦꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯄꯨꯈꯠꯄꯤꯔꯛꯑꯣꯔꯥꯅ ꯍꯥꯏ ꯌꯥꯝꯅ ꯌꯥꯡꯕ ꯄꯣꯠꯅꯤ ꯑꯗꯨ ꯁꯨꯝ ꯃꯤꯑꯣꯏꯕꯒꯤꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯃꯥ ꯄꯣꯛꯇꯕꯤꯒ ꯈꯠꯅꯕꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯥꯅ ꯈꯟꯕꯒꯤ ꯃꯥꯅ ꯍꯥꯏꯕꯤꯕꯖꯥꯠꯅꯤꯗ ꯑꯗ ꯃꯥꯅ ꯌꯥꯅꯤ ꯑꯗꯨꯝ ꯑꯩ ꯑꯗꯨm ꯄꯨꯈꯠꯈ꯭ꯔꯒꯦꯅ ꯍꯥꯏꯔꯒ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯀꯣ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯀꯣ ꯅꯪ ꯂꯩꯔꯝꯕꯩ ꯑꯩꯁꯦ ꯍꯤꯡꯕꯩ ꯋꯥꯅꯤ ꯅꯪ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯁꯤꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯈꯜꯂꯤ ꯏꯁ ꯄꯤꯁꯨꯝ ꯃꯄꯥꯗ ꯈꯤꯇꯪ ꯁꯣꯛꯄꯁꯤꯕꯨ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯒꯀ ꯇꯧꯁꯜꯂꯛꯑꯦꯅ ꯑꯣꯏꯖꯥꯠꯂꯥ ꯈꯪꯗꯦ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯁꯣꯛꯄ ꯅꯠꯇꯦ ꯍꯥꯏꯕꯀꯣ ꯑꯗ ꯃꯥꯅ ꯍꯥꯏꯔꯛꯏꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯉꯥꯛꯇꯪꯗꯨꯒꯤ ꯈꯟꯖꯤꯜꯂꯨꯗꯕꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯁꯤꯗ ꯈꯤꯇꯪ ꯁꯣꯛꯄꯕꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯛꯀꯖꯥꯠꯅꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏ ꯅꯨꯄꯤꯁꯦꯀꯣ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯤꯅ ꯍꯥꯏꯔꯛꯑꯦ ꯅꯪꯒꯤꯗꯤ ꯏꯃꯥ ꯕꯕꯥ ꯂꯣꯏ ꯁꯨꯅ ꯂꯩꯕ꯭ꯔꯥꯅ ꯍꯪꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯅ ꯈꯨꯝꯃꯦ ꯍꯣꯏ ꯑꯩ ꯏꯃꯥ ꯕꯕꯥ ꯂꯣꯏ ꯁꯨꯅ ꯂꯩꯌꯦ ꯂꯣꯏ ꯂꯩꯔꯤ ꯍꯥꯏ ꯃꯥꯁꯦ ꯀꯩꯝꯇ ꯃꯈꯥ ꯇꯥꯔꯛꯇꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯁꯤꯗꯀꯣ ꯁꯨꯝ ꯃꯊꯛꯁꯤ ꯁꯨꯝ ꯀꯥꯈꯠꯃꯤꯟꯅꯔꯛꯄ ꯍꯥꯏꯗꯤ ꯀꯥꯈꯠꯃꯤꯟꯅꯕꯁꯤꯗꯀꯣ ꯇꯞꯂꯞꯅꯗꯤ ꯍꯥꯏꯕꯗꯤ ꯑꯇꯣꯝꯕꯤꯗꯣ ꯇꯥꯗꯅꯕꯀꯣ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯅꯪ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯁꯨ ꯑꯗꯣ ꯀꯩꯁꯨꯝ ꯃꯥꯟꯅꯔꯨꯅꯨꯗ ꯑꯉꯥꯡꯅ ꯑꯗꯨꯝ ꯁꯣꯏꯕ ꯇꯥꯕꯅꯤ ꯑꯍꯟꯒ ꯃꯥꯟꯅꯕꯁꯦ ꯑꯉꯥꯡꯅ ꯑꯗꯨꯝ ꯂꯥꯟꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯌꯥꯔꯤꯉꯩꯗꯤ ꯈꯟꯅꯗꯅꯕ ꯍꯣꯠꯅꯧ ꯅꯪꯁꯨ ꯁꯣꯛꯑꯦ ꯈꯣꯠꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯌꯦ ꯑꯗꯣ ꯀꯩꯝꯇ ꯈꯨꯝꯃꯝꯗꯦ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏꯕꯀꯣ ꯃꯄꯤꯒꯥꯁꯦ ꯇꯥꯏ ꯑꯗꯨꯝ ꯎꯏ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯋꯦ ꯑꯗꯨꯗꯩ ꯑꯗꯨꯝ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯅꯔꯒ ꯂꯩꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯅꯣꯡꯉꯥꯜꯂꯒꯀꯣ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯠꯂꯦ ꯃꯥꯒꯤ ꯀꯣꯂꯦꯖ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯍꯜꯂꯛꯑꯀꯥꯟꯁꯤꯗ ꯃꯥꯁꯦ ꯆꯥꯉꯥꯡ ꯑꯃ ꯊꯛꯅꯤꯡꯉꯤꯗꯅ ꯃꯥꯁꯦ ꯆꯥꯉꯥꯡ ꯂꯣꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯪꯒꯣꯝ ꯆꯥꯒ ꯂꯣꯟꯕꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥ ꯅꯠꯇꯕꯅꯤ ꯌꯥꯔꯤꯉꯩꯗꯤ ꯄꯩꯁꯥꯁꯦ ꯂꯤꯛꯅ ꯁꯤꯖꯤꯟꯅꯖꯒꯦꯅ ꯈꯟꯖꯕ ꯃꯤꯗꯥꯅꯤꯅꯀꯣ ꯁꯪꯒꯣꯝ ꯆꯥꯒꯁꯦ ꯄꯥꯛꯅ ꯂꯣꯟꯖꯗꯦ ꯆꯥꯉꯥꯡꯁꯦ ꯑꯌꯥꯝꯕꯅ ꯂꯣꯜꯂꯒ ꯊꯛꯑꯦ ꯍꯥꯏꯕꯀꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯃꯥꯅ ꯆꯥ ꯊꯛꯑꯒ ꯂꯩꯔꯤꯉꯩꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯅ ꯑꯆꯥꯄꯣꯠ ꯍꯜꯗꯤꯔꯥꯝꯗꯣ ꯑꯗꯨꯃ ꯄꯨꯔꯒ ꯆꯪꯉꯛꯑꯒ ꯃꯉꯣꯟꯗ ꯄꯤꯔꯀꯥꯟꯁꯤꯗ ꯁꯤꯁꯦ ꯆꯥꯎꯋꯣ ꯃꯣꯏꯕꯥꯅꯤꯁꯦ ꯑꯃꯅꯁꯨ ꯏꯆꯟ ꯑꯃꯅꯁꯨ ꯗꯗꯥ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯀꯧꯅꯗꯦ ꯃꯣꯏꯁꯦ ꯅꯝꯍꯥꯏ ꯇꯧꯅꯩꯌꯦꯕꯀꯣ ꯋꯥ ꯉꯥꯡꯕꯗꯣꯀꯣ ꯆꯍꯤꯁꯦ ꯀꯩꯝꯇ ꯍꯪꯅꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯝꯍꯥꯏ ꯑꯣꯏꯅ ꯉꯥꯡꯅꯕ ꯑꯗꯣ ꯁꯤ ꯆꯥꯋꯣꯅ ꯄꯤꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯩ ꯆꯥ ꯂꯣꯜꯂꯝꯃꯤꯅꯤ ꯆꯞ ꯆꯥꯔꯦꯅꯦ ꯁꯤ ꯆꯥꯕꯁꯦ ꯉꯁꯥꯏ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯍꯥꯏꯔꯒ ꯆꯥꯁꯦ ꯊꯛꯃꯤꯟꯅꯔꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯩ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯃꯥꯇꯣꯟꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯈꯣꯠꯄꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯅꯪ ꯑꯗꯨꯝ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦꯅ ꯍꯪꯕ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯩꯗꯤ ꯈꯪꯗꯦ
ꯑꯗꯨꯅꯕꯨ ꯅꯪꯉꯣꯟꯗ ꯈꯪꯅꯤꯡꯗꯅ ꯍꯪꯉꯤꯅꯦ ꯑꯀꯨꯞꯄ ꯋꯥꯔꯤꯗꯣꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ꯫ ꯁꯤꯗꯩꯁꯤꯗ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯛꯑꯦ ꯃꯣꯏꯒꯤ ꯏꯃꯥꯇꯣꯟꯁꯦ ꯃꯣꯏꯗ ꯂꯩꯔꯛꯄꯁꯦ ꯃꯥꯒꯤ ꯕꯕꯥꯗ ꯂꯩꯔꯛꯄꯁꯦ ꯆꯍꯤ 9-10ꯃꯨꯛ ꯁꯨꯔꯦ꯫ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯆꯥ 2 ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯥꯏꯅꯔꯒꯀꯣ ꯃꯣꯏꯒꯤ ꯕꯕꯥꯁꯤꯗ ꯃꯌꯨꯝ ꯄꯥꯜꯂꯛꯄꯅꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯕꯅꯦ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯎꯔꯕ ꯃꯇꯨꯡꯗꯅꯦ ꯃꯣꯏ ꯏꯃꯥꯇꯣꯟꯅ ꯒꯣꯔꯃꯦꯟ ꯖꯣꯕ ꯑꯃ ꯐꯪꯉꯤꯁꯦ ꯁꯤꯁꯨ ꯕꯕꯥꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯕꯕꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯃꯥꯁꯦ ꯊꯕꯛ ꯑꯃ ꯇꯧꯍꯟꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯥꯅ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯅꯨꯄꯥꯒ ꯀꯣꯏꯈꯠꯇꯅ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯃꯔꯝꯒꯤꯅꯤ ꯏꯕꯥꯅꯤ ꯌꯥꯝ ꯊꯤꯅ ꯈꯟꯅꯔꯤꯁꯦ꯫ ꯕꯕꯥꯁꯦ ꯑꯩꯒꯤꯅꯦ ꯍꯥꯏꯔꯗꯤ ꯀꯩꯝꯇ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯏꯃꯥꯇꯣꯟꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯏ꯫ ꯑꯩ ꯑꯥꯎꯠꯁꯥꯏꯗꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯌꯥꯏ ꯑꯗꯣ ꯑꯩ ꯆꯠꯂꯣꯏꯅ ꯆꯠꯇꯕꯅꯤ꯫ ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯗꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯁꯦꯜ ꯊꯨꯝ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯩꯖꯔꯤꯕ ꯁꯦꯜ ꯊꯨꯝ ꯈꯔꯁꯦ ꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯂꯣꯏꯅ ꯄꯨꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯅꯤ ꯈꯟꯕꯒꯤꯅꯤ ꯑꯩꯅ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯇꯝꯃꯤꯁꯦꯅ ꯍꯥꯏ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ꯫ ꯁꯨꯃꯥꯏꯅ ꯅꯨꯃꯤꯠꯁꯤꯃꯀꯣ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯐꯖꯅ ꯂꯤꯔꯝꯃꯦ꯫ ꯁꯤꯗꯩꯁꯤꯗ ꯅꯨꯄꯥꯁꯤꯅꯁꯨ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯅꯪꯅ ꯈꯜꯂꯤꯗꯣ ꯐꯩ ꯑꯗꯨꯕꯨ ꯌꯥꯝ ꯊꯤꯅꯗꯤ ꯈꯟꯅꯔꯨꯅꯨ ꯅꯪꯅ ꯑꯉꯥꯡꯅꯤꯅ ꯅꯪꯉꯣꯟꯗ ꯁꯣꯛꯀꯅꯤ ꯌꯥꯔꯤꯈꯩ ꯋꯥ ꯉꯥꯡꯅꯔꯨꯅꯨ ꯀꯥꯏꯅꯒ ꯃꯥꯅꯁꯨ ꯍꯥꯏꯌꯦꯕꯀꯣ꯫ ꯁꯤꯗꯒꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯇꯥꯏꯞꯇ ꯂꯣꯏꯅꯖꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅꯁꯨꯀꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯀꯣ ꯂꯩꯖꯕꯁꯦ ꯃꯁꯛꯀ ꯈꯪꯅꯍꯟꯗꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯖꯩꯗꯅ ꯑꯗꯨꯒꯁꯦ ꯃꯁꯛ ꯈꯪꯅꯍꯟꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯐꯖꯅ ꯂꯣꯏꯅꯔꯦ ꯃꯣꯏꯁꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯛꯄꯁꯦ ꯃꯥꯁꯦ ꯆꯍꯤ 1 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦꯕꯀꯣ ꯃꯥꯅ ꯔꯦꯟꯇ ꯂꯩꯕꯁꯦ꯫ ꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯑꯕꯅꯤꯅ ꯌꯨꯝꯕꯨ ꯕꯕꯥꯁꯤꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯁꯤꯒꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯗꯨꯝ ꯃꯣꯏꯗ ꯂꯩꯔꯕꯅꯤꯅ ꯆꯥꯛꯁꯨ ꯑꯌꯥꯝꯕꯅ ꯌꯨꯝꯕꯨ ꯕꯕꯥ ꯍꯣꯏꯗ ꯆꯥꯏ ꯍꯥꯏꯕꯀꯣ꯫ ꯌꯨꯝꯕꯨ ꯕꯕꯥꯁꯦ ꯃꯊꯟꯇ ꯆꯥꯕꯁꯨ ꯇꯜꯂꯦꯗ ꯃꯥꯗꯤ ꯑꯍꯟꯒ ꯑꯣꯏꯔꯕꯅꯤꯅꯀꯣ ꯁꯨꯒꯔ ꯋꯥꯡꯉꯦ ꯑꯗꯩ ꯗꯥꯏꯕꯦꯇꯤꯁꯁꯨ ꯂꯩꯕꯖꯥꯠꯅꯤꯗ ꯃꯥꯁꯦ꯫ ꯆꯤꯟꯖꯥꯛꯁꯦ ꯌꯥꯝ ꯆꯥꯕꯁꯨ ꯀꯤꯖꯩ ꯑꯗꯨꯝ ꯅꯪꯒ ꯈꯔ ꯆꯥꯃꯤꯟꯅꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯥꯃꯤꯟꯅꯁꯦꯅ ꯍꯥꯏꯕꯗꯤ ꯆꯥꯛꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯆꯥꯏ꯫ ꯁꯤꯗꯒꯤꯀꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯁꯨ ꯃꯁꯛ ꯈꯪꯅꯕꯅꯦ ꯍꯥꯏꯕ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯑꯁꯤꯅꯀꯣ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨ ꯕꯕꯥꯁꯤꯗꯀꯣ ꯅꯣꯡꯃꯇ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯕꯦꯕꯥꯔ ꯊꯝꯕꯗꯀꯣ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯗ ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯑꯗꯩ ꯆꯥꯛ ꯂꯣꯏꯔꯦ ꯈꯣꯠꯂꯦ ꯋꯥꯍꯩꯁꯦ ꯀꯩꯝꯇ ꯍꯥꯏꯗꯤ ꯅꯪꯃ ꯋꯥ ꯁꯤꯖꯤꯟꯅꯕꯗꯀꯣ ꯅꯪꯃꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯍꯥꯏ꯫ ꯑꯉꯥꯡ ꯅꯨꯄꯥꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯕꯗꯣ ꯃꯥꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩ ꯍꯥꯏꯕꯀꯣ ꯃꯔꯛꯇ ꯊꯣꯛꯂꯛꯄꯒꯤ ꯋꯥꯅꯤ ꯌꯥꯝ ꯄꯥꯛꯅ ꯊꯣꯛꯂꯛꯇꯦ ꯍꯥꯏꯕ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯔꯛꯑꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯗ ꯍꯧꯖꯤꯛꯀꯤ ꯔꯦꯟꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯅ ꯍꯩꯅꯗꯕ ꯈꯔ ꯐꯥꯎꯔꯛꯄꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯥꯁꯦ ꯑꯣꯐꯤꯁ ꯆꯠꯄ ꯃꯇꯝꯗꯗꯤ ꯆꯠꯂꯦ ꯆꯠꯇꯕ ꯇꯥꯏꯃꯤꯡꯀꯣ ꯁꯨꯇꯤꯒ ꯂꯩꯕꯁꯦ ꯃꯥꯗꯤ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯒꯟꯗꯦꯕꯀꯣ ꯗ꯭ꯔꯦꯁꯁꯦ ꯅꯥꯟꯅ ꯁꯦꯠꯂꯒꯀꯣ ꯒꯥꯔꯤ ꯑꯆꯧꯕꯁꯦ ꯊꯧꯗꯣꯛ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯦꯌꯦ꯫ ꯃꯥꯅꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯆꯠꯇꯕ ꯃꯇꯝꯗꯅꯅꯦ ꯍꯧꯖꯤꯛꯀꯤ ꯔꯦꯟꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯑꯗꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗꯅꯦ ꯆꯪꯉꯛꯀꯦ ꯈꯣꯠꯂꯛꯀꯦ ꯍꯥꯏꯗꯕꯤꯗ ꯐꯠ ꯆꯪꯉꯛꯄ ꯑꯗꯒꯤ ꯀꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯃꯤꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯥꯔꯨ ꯃꯌꯥꯗꯒ ꯇꯥꯞꯀ ꯄꯥꯏꯔꯛꯄꯤ ꯅꯪꯒꯟꯗꯒ ꯁꯦꯠꯀ ꯊꯥꯔꯛꯄꯤ ꯌꯥꯝꯅ ꯍꯦꯡꯉꯣꯔꯥꯏ ꯆꯨꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯏ ꯍꯥꯏꯕ꯫ ꯃꯥꯗꯤ ꯇꯁꯦꯡꯅ ꯄꯥꯈꯪꯅꯤꯅ ꯑꯗꯨ ꯄꯥꯝꯗꯦ ꯑꯗꯨꯒꯤ ꯂꯤꯆꯠꯇꯣ ꯃꯥꯗꯤ ꯍꯩꯅꯗꯦ ꯇꯁꯦꯡꯅ ꯑꯩꯗꯤ ꯍꯪꯒꯣꯏꯕ ꯐꯥꯎꯏ ꯑꯗꯨꯒ ꯇꯨꯀꯠꯆꯕꯁꯨ ꯐꯥꯎꯏ ꯍꯥꯏꯕ꯫ ꯃꯁꯥꯗ ꯑꯦꯂꯔꯖꯤ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯣꯀꯣ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯐꯨꯅꯩ ꯆꯩꯅꯩ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯅꯨꯄꯥ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯀꯣꯏꯅꯗꯕ ꯌꯥꯎꯏ꯫ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯍꯥꯏꯇꯥꯔꯦꯅꯦ ꯄꯣꯛꯇꯕ ꯃꯆꯥꯅꯤꯗꯅꯀꯣ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯃꯥꯒꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅ ꯀꯣꯏꯅꯗꯕꯩ ꯃꯑꯣꯡꯗ ꯁꯣꯏꯗꯅ ꯐꯨꯔꯛꯄꯒꯗꯤ ꯌꯥꯎꯏ ꯑꯗꯣ ꯀꯩꯝꯇ ꯈꯟꯗꯦ ꯍꯥꯏꯕ ꯃꯥꯀꯣ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯅꯤꯅ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗꯤ ꯏꯔꯥꯡ ꯄꯨꯕ ꯑꯃ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯒꯤ ꯃꯥꯁꯦ ꯌꯥꯝ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯥꯗ ꯍꯦꯛ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏ꯫ ꯃꯥꯅ ꯌꯨꯝꯗ ꯂꯩꯔꯦ ꯈꯪꯉꯗꯤꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯌꯨꯝꯗ ꯂꯩꯔꯦ ꯈꯪꯉꯗꯤ ꯍꯧꯖꯤꯛꯀꯤ ꯔꯦꯟꯇ ꯂꯩꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯔꯨꯝꯁꯦ ꯊꯣꯡ ꯍꯦꯛꯇ ꯂꯣꯟꯁꯤꯜꯂꯤ ꯆꯪꯉꯛꯑꯒ ꯕꯗꯅꯥꯝꯒ ꯄꯤꯁꯜꯂꯛꯀꯗꯕ ꯅꯨꯄꯤ ꯃꯥꯜꯂꯦ ꯍꯥꯏꯌꯦꯕ ꯇꯁꯦꯡꯅ ꯌꯥꯝ ꯀꯤꯖꯕꯗꯣꯀꯣ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯇꯥꯡꯀꯛ ꯑꯃꯗꯤ ꯌꯥꯎꯔꯛꯑꯦ ꯍꯥꯏꯌꯦ꯫ ꯁꯤꯒꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯅꯤꯌꯨ ꯌꯔꯒꯤ ꯃꯇꯝꯅꯦ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ
chahi horamdai losilakpa swaisida mase mayumda chachagena tawbasida hojiki yumbu sigi machanupi se mana nang yumda chakranu picnic oina chase near numita nangi nupi dusu ko nangi nushinaba nupi do dusu hairo aduga aiga nushinaba nupa se masu hairge imanaba khara lei moiga punna chalusena haiba zanida adamase harawi haiba haidi moiga chaladi sales yam tingaroi ko yumbi haidi yumbu sigi yumbu baba sigi machanupi se mana yamba puthok toine aduga koigi gari sobudu chaladoi sidana pharnida na khale yumbu gi machanupi se mana paisa pare sina koigi rent ki ko tha gi paisa do du mana lawi duga moigi dukan su lei haiba dukan gi koigi tha gi bhara do ko dugi paisa su mana loina paye bako mama ton sina pai deba duna masu paisa khradi wataba sumaina ngainaraga ko niyor numise ngainare duga bye bye numise ayukse ayuksidagi langbo loi haunare de yumbugi machanupi sisu masu mamanabi hoida koigi mamanabi ka chaksanaba chattoine hairaga chatkhre ko numisidi hojiki renta leba nupa se mase chatchena horamdre ko manasu chatse haidra masu chatludre mase le hore dum yumbugi baba se masu machanupa do puraga koi mamanaboda chak saba chattoine ko toine na haibuzan magi nupi atombi sisu haubuzan de nupi atombi sina masangamde haksangamde na lehorabo ko madi asengmagi haksangamdabra aina khale amogi renta laiba room atopda laiba mi myam sisu mi atopa kauraga chak chanaba su yawi duga moina chattana kotna pulang langi haiba numise madi langmam laitabani na dum kem tawdebida masu dum laire hippaga dum laiba kansida magi room se mana thonglonjabana misit kawre haiba haidi thoina khanjaludaba haigadra da amusu change khangba hojiki nupi atombisi asma aji thongje lonjal hautre ne ena khalli ngasi di nang bye bye ni ne kem charoi dro kholaroi dro na hangbusan ma ai kem charoi scam tabu chaning di isha nungai ta na sum hippi jini na masina su khumba jani nupa sina su ada hojiki nupi atombisi sisina ai di nangonda ensang kra lawraga thongona haige tawbani aisu isa nungai te kenom di sum chaninge asamta haige tawbani nang sayam nungai trabona mi hibi founda phamjalak pai tai hainada ma pulang hobali andoi na te da ise isa nungai te yam kan nungai ta ban te ise daria tawbani khong hamda bani hai ma toilet changbo sarga hamning e khong se na ma so ngang tang dugi ko haidi kamai na thoksi ge na khanba kasida khong hamning en tawbani har kasida ma se changre ko toilet room da changa ma se phammaga dum lei bas ma upai leite na hai tai phone se mela ma se game sanar ga leite jagi nupi se man ta se haina jade ko sumaina ma se phana kuina adum toilet si da leire leraga numi se makhong ga je sajing howe hai hai de toilet si dum pham leibagi to ma se thola ba kan da te hojiki nupi se leiramdre man thong se lonjal laga hai tai ne thong se lonjal ma se hippaga leirega phana kuina leire hai tare ma se chaksu chaning da boy kai boy to ma se chaksu mathanta leibagi sum thonggi dre ayama matamda khogi yumbu baba hoida ayama na chabani na ma se chak thongba tanjale haiba thongman kidabagi hak leirega hai tare phana kuina leirega hoi numit yunga ba matung hai tare ne hada thong se thile ko thong thilak pas ma se khandi khalle hauji ni pi to bisi oiramgani na sumaina khallinge sida mana thongse hanga nang nasa noi tabdo phatrabra hojba phatriba an haimas khumninga le tab nang khradi phare da na khumme mana sumaina khummi ji maramna masa nungai te haraga niyor mitana koiba chale hagi ne na ko mu krang khanjana bagi ma se khara phare na dudi nang koi sa khara lebiyo haiba jani sa khara lebiyo ai koi sida mi mala en haiba matam sa koi nupa ni khak lai hai ama se mong tu lek thoyeng moi ni lai nang ta lebiru chon hai man hoen hai phareda na di ma ga di loina roi ko sai di da sa di ta roi khalaga ma se leru ge paisa da lora ga ma se chalaga ma sa do lorure ga koi ki poche dum haire hai ba ko hai di lega do poche te loina hara ma se leire ga pire ga namta sembiu khotbiu na har ga ma se semdana i tilau sanong ga semdana ko ta tor ga thong ko ma loin thore to ga
hꯧꯖꯤꯛꯀꯤ ꯌꯨꯝꯕꯨ ꯅꯨꯄꯤꯁꯦ ꯃꯣꯏꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ 이몽ꯅꯗꯤ ꯄꯨꯔꯦ 이몽이 ꯆꯠꯅꯕꯤꯔꯗꯤ ꯈꯪꯗꯦ ꯍꯤꯗꯥꯛꯀꯁꯦ ꯄꯨꯟꯅ ꯄꯥꯏꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯦ ꯂꯥꯛꯏꯕ ꯅꯨꯄꯥ ꯑꯅꯤꯁꯤꯅꯦ ꯑꯗꯨꯒ ꯏꯟꯁꯥꯡꯁꯦ ꯌꯥꯝꯅ ꯌꯥꯝꯗꯕꯅꯤꯅ ꯀꯩꯁꯨꯝꯅ ꯀꯨꯏꯗꯦ ꯍꯥꯏꯌꯦꯕꯀꯣ ꯊꯣꯡꯉꯒ ꯃꯥꯅ ꯁꯦꯕꯥ ꯑꯣꯏꯅ ꯇꯧꯕꯤꯔꯦ ꯍꯥꯏꯌꯦꯕꯀꯣ ꯁꯦꯕꯥ ꯇꯧꯔꯒ ꯃꯣꯏꯁꯦ ꯆꯥꯔꯒꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯉꯩꯁꯦ ꯈꯔꯒ ꯄꯥꯏꯁꯟꯕꯒꯤ ꯅꯨꯡꯉꯥꯏ ꯃꯥꯜꯂꯦ ꯑꯁ ꯅꯪꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯏ ꯃꯇꯦꯡ ꯄꯥꯡꯉꯒ ꯄꯩꯁꯥꯒ ꯄꯤꯔꯝꯃꯤ ꯍꯥꯏꯗꯤ ꯁꯦꯜꯒꯁꯦ ꯒꯞ ꯇꯧꯔꯤꯔ ꯈꯪꯗꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯑꯗꯨꯒꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯔꯦꯟꯇ ꯂꯩꯕ ꯅꯨꯄꯥꯁꯦ ꯃꯥꯁꯨ ꯂꯧꯁꯟꯕꯤꯅꯤ ꯑꯁ ꯄꯩꯁꯥꯁꯦ ꯅ꯭ꯌꯨ ꯌꯔꯒꯤ ꯄꯩꯁꯥꯒ ꯈꯔꯒ ꯀꯧꯕꯅꯤ ꯅꯨꯡꯉꯥꯏꯔꯦꯗ ꯀꯥꯏꯅ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯤ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥꯅ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯗꯨꯝ ꯈꯪꯕꯗꯣꯀꯣ ꯃꯣꯏꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯦ ꯀꯩꯁꯨꯝꯇꯗꯤ ꯂꯥꯟꯗꯕ ꯖꯥꯠꯅꯦꯅ ꯑꯗꯨꯒ ꯃꯣꯏꯁꯦ ꯆꯠꯈ꯭ꯔꯦ ꯌꯥꯝ ꯀꯨꯏꯅ ꯀꯩꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯌꯦꯕꯀꯣ ꯔꯦꯟꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯗ ꯅꯪ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯝꯃꯦ ꯏꯃꯥꯟꯅꯕ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯨꯝꯕꯨ ꯕꯕꯥꯗꯀꯣ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯃꯥꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯆꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯃꯥꯗꯤ ꯄꯨꯔꯥ ꯀꯣꯛꯁꯦ ꯄꯨꯔꯥ ꯂꯋꯥꯏꯒꯤ ꯀꯣꯛꯆꯪꯅꯦꯒ ꯍꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯏꯃꯥꯟꯅꯕ ꯏꯆꯝ ꯆꯝꯅ ꯂꯥꯛꯄꯁꯦ ꯃꯥꯗꯤ ꯁꯥꯎꯗꯣꯏꯅꯤ ꯑꯗꯨꯅ ꯅꯪ ꯍꯣꯔꯦꯟ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯍꯥꯏ ꯃꯥꯁꯨ ꯄꯩꯁꯥꯒ ꯄꯤꯔꯝꯃꯕꯅꯤꯅ ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯩ ꯍꯥꯏꯗꯣꯛꯑꯣꯏꯅ ꯍꯥꯏꯗꯣꯛꯀꯦꯅꯁꯨ ꯈꯟꯗꯦ ꯃꯣꯏꯒꯤ ꯊꯣꯛꯄꯅꯦꯅ ꯈꯟꯖꯕꯗꯣꯀꯣ ꯌꯨꯝꯕꯨ ꯕꯕꯥꯁꯤꯗꯤ ꯃꯥꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯖꯕ ꯎꯕꯁꯤꯗ ꯃꯥꯅ ꯍꯥꯏꯔꯨꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯇꯥꯕꯤꯔꯣꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤꯁꯨ ꯃꯥꯅ ꯍꯥꯏꯗꯣꯛꯈꯤꯗꯕꯅꯤ ꯍꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯅ꯭ꯌꯨ ꯌꯔ ꯅꯨꯃꯤꯠꯁꯦ ꯃꯣꯏꯁꯦ ꯀꯣꯏꯕ ꯆꯠꯂꯦꯕꯀꯣ ꯀꯣꯏꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯀꯣꯏꯕ ꯆꯠꯄꯁꯤꯁꯨ ꯄꯥꯛꯅ ꯆꯠꯂꯛꯇꯦ ꯍꯥꯏꯌꯦꯕꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯍꯣꯠꯅꯍꯜꯂꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤꯗꯤ ꯑꯋꯥꯠꯄ ꯂꯩꯔꯛꯇꯦ ꯑꯗꯨꯃꯥꯏꯅ ꯀꯣꯏꯕ ꯆꯠꯀꯦ ꯄꯩꯁꯥ ꯄꯤꯌꯣꯒꯅ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯉꯝꯖꯗꯕꯗꯣ ꯑꯗꯨꯃꯛꯅ ꯃꯥ ꯉꯥꯎꯁꯟꯅꯔꯒꯦꯅ ꯆꯠꯄꯗꯤ ꯅꯠꯇꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯥꯡꯅꯤꯡꯉꯨꯕꯒꯤ ꯌꯦꯡꯅꯤꯡꯉꯨꯕꯒꯤ ꯆꯠꯄꯅꯦꯅ ꯍꯥꯏꯌꯦ ꯁꯤꯗꯒꯤ ꯍꯥꯏꯅ ꯃꯌꯥꯝ ꯂꯩꯃꯤꯟꯅꯩꯗꯅ ꯑꯗꯣ ꯃꯥꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯒ ꯀꯣꯏꯅꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯛꯅꯤꯛ ꯆꯠꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯗ ꯍꯥꯏꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯃꯥꯁꯦ ꯏꯝꯐꯥꯜꯗꯒꯤ ꯈꯤꯇꯪ ꯍꯥꯏꯊꯕ ꯂꯝꯗꯒꯤ ꯂꯥꯛꯑꯒꯀꯣ ꯃꯥꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯒꯤꯅꯤ ꯑꯗꯨꯒꯤ ꯃꯥꯅ ꯑꯩꯁꯦ ꯑꯗꯨꯝ ꯍꯩꯅꯗꯕ ꯐꯥꯎꯔꯤꯔꯥ ꯑꯇꯩ ꯅꯨꯄꯥꯁꯤꯗꯤ ꯃꯈꯜ ꯌꯥꯝꯃꯤ ꯅꯠꯇ꯭ꯔꯥ ꯅꯨꯄꯤꯁꯨ ꯃꯈꯜ ꯌꯥꯝꯃꯤ ꯃꯈꯜ ꯑꯃꯃꯝꯅꯦꯕꯀꯣ ꯃꯈꯜ ꯌꯥꯝ ꯇꯣꯡꯉꯥꯜꯂꯦꯕ ꯑꯗꯣ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯃꯥꯁꯦ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯦ ꯁꯥꯎꯅꯤꯡꯉꯤ ꯅꯨꯡꯉꯥꯏꯅ ꯂꯥꯛꯀꯦꯅ ꯈꯟꯖꯔꯒ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯁꯨꯝ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯁꯦ ꯎꯕꯁꯤꯗꯅꯦ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯅ ꯀꯩꯗꯧꯔꯒꯦꯅ ꯍꯪꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯑꯁꯦꯡꯕꯗ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯌꯨꯝꯕꯨꯁꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨꯗ ꯀꯩꯝ ꯈꯜꯂꯨꯅꯨ ꯍꯥꯏ ꯃꯥꯁꯦ ꯍꯣꯏꯗ ꯅꯨꯄꯤꯕꯨ ꯑꯃꯃꯨꯛ ꯀꯣꯏꯔꯁꯨ ꯌꯥꯕꯁꯤꯕꯨ ꯀꯥꯏꯅ ꯑꯗꯩ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯒ ꯍꯥꯏꯕꯤ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯐꯕꯤ ꯇꯝꯃꯥꯗ ꯂꯩ ꯑꯗꯨ ꯀꯣꯏꯍꯜꯂꯨꯔꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯀꯥꯏꯅꯒ ꯍꯥꯏꯕꯁꯤꯗ ꯋꯥꯈꯜꯗ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕꯗꯣ ꯑꯐꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯉꯦꯅ ꯈꯟꯖꯕꯗꯣ ꯃꯥꯁꯦ ꯀꯩꯝ ꯈꯟꯗꯕꯤꯗꯀꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗꯒ ꯀꯩꯁꯨ ꯌꯥꯝ ꯑꯣꯟꯁꯤꯟꯗꯕꯤꯗ ꯃꯥꯁꯨ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯒꯤ ꯂꯥꯡꯐꯝ ꯊꯣꯛꯄ ꯂꯥꯡꯉꯒ ꯍꯜꯂꯛꯃꯤꯟꯅꯔꯦ ꯁꯤꯗꯒꯤ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯁꯦ ꯑꯁꯤꯗ ꯃꯥ ꯀꯌꯥ ꯑꯣꯟꯁꯤꯟꯗꯔꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯑꯒ ꯆꯠꯈꯤꯅꯤꯅꯀꯣ ꯈꯪꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯈꯪꯕꯒꯤ ꯃꯥꯁꯦ ꯑꯗꯨꯗ ꯀꯌꯥ ꯑꯣꯟꯁꯤꯟꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯌꯨꯝꯕꯨꯒꯤ ꯕꯕꯥꯁꯤꯒ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯤꯁꯤꯒ ꯍꯧꯖꯤꯛꯀꯤ ꯔꯦꯟꯇ ꯂꯩꯕ ꯅꯨꯄꯥꯁꯤꯒ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅꯀꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯔꯦꯟꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯀꯥꯏꯁꯦ ꯌꯨꯝꯕꯨ ꯕꯕꯥꯒꯁꯦ ꯕꯥꯔꯇꯣꯟ ꯇꯧꯗꯅ ꯑꯗꯒꯤ ꯌꯨꯝꯕꯨ ꯃꯆꯥꯅꯨꯄꯤꯒꯁꯦ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯇꯧꯋꯦ ꯌꯨꯝꯕꯨ ꯕꯕꯥꯁꯦ ꯃꯁꯥꯈꯔ ꯁꯣꯟꯖꯤꯜꯂꯛꯑꯦ ꯍꯧꯖꯤꯛꯀꯤ ꯔꯦꯟꯇ ꯂꯩꯕ ꯅꯨꯄꯥꯁꯦ ꯃꯥꯅ ꯆꯍꯤ ꯑꯅꯤ ꯍꯦꯟꯅ ꯂꯩꯁꯜꯂꯛꯑꯦꯕꯀꯣ ꯃꯥꯁꯦ ꯑꯅꯤ ꯍꯦꯜꯂꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯌꯨꯝꯕꯨ ꯕꯕꯥꯁꯦ ꯃꯥꯁꯦ ꯃꯁꯥꯁꯦ ꯌꯥꯝ ꯁꯣꯜꯂꯦꯕ ꯁꯣꯟꯖꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯁꯦꯕꯥꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯅ ꯇꯧꯋꯦꯕ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯁꯨ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨ ꯕꯕꯥꯁꯤꯅꯀꯣ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤꯔ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯉꯣꯟꯗ ꯉꯥꯡꯕ ꯉꯝꯗꯕ ꯆꯩꯕ ꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯋꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯃꯆꯥ ꯅꯨꯄꯤꯁꯤꯗ ꯇꯊꯤꯅꯗꯤ ꯉꯥꯡꯗꯦ ꯑꯗꯨꯒ ꯃꯄꯥꯒ ꯃꯆꯥꯒꯁꯦ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦꯕ ꯑꯗꯨꯝ ꯎꯪꯈꯠꯅꯕꯒꯤ ꯇꯥꯏꯞꯇ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯔꯦꯟꯇ ꯂꯩꯕ ꯅꯨꯄꯥꯁꯦ ꯃꯥꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦ ꯍꯥꯏꯌꯦ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯁꯤꯒ
ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨ ꯕꯕꯥꯁꯤꯀꯣ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯗꯕꯒꯤ ꯄꯟꯁꯦ ꯃꯥꯅ ꯁꯦꯝꯗꯣꯛꯅꯕ ꯃꯥꯁꯨ ꯑꯗꯨꯝ ꯍꯣꯠꯅꯩ ꯍꯥꯏꯌꯦꯕꯀꯣ ꯑꯐꯕ ꯋꯥꯗꯨꯗ ꯍꯥꯏ ꯌꯨꯝꯕꯨ ꯕꯕꯥꯗꯅ ꯕꯕꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯅꯪꯒꯤ ꯌꯥꯝ ꯋꯥꯕꯤ ꯅꯪꯁꯦ ꯃꯥ ꯌꯥꯝ ꯀꯞꯆꯕꯅꯤ ꯍꯥꯏ ꯑꯗꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯗꯁꯨꯀꯣ ꯕꯕꯥꯅ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯅꯪꯅ ꯈꯜꯂꯤꯗꯣ ꯂꯥꯜꯂꯤ ꯈꯣꯠꯂꯤꯅꯀꯣ ꯃꯥꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅꯕ ꯃꯔꯤꯁꯤꯗ ꯁꯦꯝꯃꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯃꯆꯟꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯇꯥꯛꯄꯤꯌꯦꯕ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯗ ꯅꯪꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯣ ꯃꯥ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯗꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯂꯣꯏꯅ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯊꯣꯛꯈ꯭ꯔꯒ ꯃꯥꯅ ꯂꯣꯏꯅꯃꯛ ꯂꯧꯈ꯭ꯔꯒ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ ꯅꯪꯒꯤꯗꯤ ꯕꯕꯥꯁꯨ ꯁꯣꯟꯖꯜꯂꯛꯑꯦ ꯑꯗꯨꯒ ꯅꯪꯅ ꯋꯥꯔꯕ ꯃꯇꯝꯗ ꯏꯃꯥꯇꯣꯟꯅ ꯅꯪꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯒꯗꯕ ꯅꯠꯇꯕꯅꯤꯅ ꯇꯁꯦꯡꯅ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤꯗꯣ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯂꯣꯠꯂꯣ ꯑꯗꯨꯒ ꯌꯥꯝꯗꯕ ꯁꯔꯨꯛꯇꯨꯅ ꯈꯔ ꯈꯪꯍꯟꯗꯕ ꯌꯥꯗꯕ ꯈꯔꯗꯨꯅ ꯈꯪꯍꯜꯂꯨꯀꯣ ꯅꯪ ꯅꯔꯥꯏꯕꯛ ꯌꯥꯝ ꯊꯤꯅꯤ ꯏꯕꯦꯝꯃ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯑꯔꯣꯟꯕ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯌꯥꯝꯅ ꯁꯥꯕꯤ ꯍꯥꯏꯗꯤ ꯔꯦꯟꯇ ꯂꯩꯕ ꯅꯨꯄꯥꯁꯤꯅ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯃꯇꯦꯡꯁꯦ ꯑꯗꯨꯝ ꯄꯥꯡꯕꯤꯔꯒ ꯂꯩ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅꯅꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯥꯁꯦ ꯄꯨꯔꯥ ꯍꯦꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯌꯨꯝꯕꯨ ꯕꯕꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯔꯦꯟꯇ ꯂꯩꯕ ꯅꯨꯄꯥꯁꯤꯅ ꯁꯦꯕꯥꯁꯦ ꯑꯌꯥꯝꯕ ꯇꯧꯋꯤ ꯑꯍꯤꯡꯒꯁꯦ ꯇꯨꯝꯗꯦ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯗꯣ ꯁꯣꯟꯖꯜꯂꯛꯄꯗ ꯌꯨꯝꯕꯨ ꯕꯕꯥꯁꯤꯅꯁꯨ ꯃꯥꯁꯦ ꯊꯥꯗꯣꯛꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯆꯥꯅꯨꯄꯥꯅ ꯇꯧꯔꯒ ꯁꯨꯝ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝ ꯀꯥꯏꯁꯦ ꯃꯥꯁꯨ ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯋꯦꯅ ꯂꯥꯏꯔꯤꯛ ꯄꯥꯗꯕ ꯃꯇꯝꯗꯗꯤ ꯂꯩꯇꯦ ꯅꯥꯔꯛꯑꯕ ꯁꯣꯜꯂꯛꯑꯕ ꯍꯥꯏꯕꯁꯤꯗꯤ ꯏꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁꯪꯉꯒ ꯂꯩꯍꯟꯅꯤꯡꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯍꯟꯅꯤꯡꯕꯁꯤꯗ ꯃꯥꯅ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯁꯨ ꯌꯥꯝ ꯋꯥꯖꯩ ꯍꯥꯏꯕ ꯋꯥꯖꯔꯁꯨ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯇꯧꯗꯕ ꯌꯥꯗꯦ ꯃꯥꯅ ꯗꯨꯀꯥꯟꯒꯤ ꯕꯔꯥ ꯈꯣꯝꯒꯠꯇꯕ ꯌꯥꯗꯦ ꯊꯕꯛ ꯑꯃ ꯆꯤꯟꯕꯅꯤꯅ ꯃꯥꯅ ꯌꯨꯝꯕꯨ ꯕꯕꯥꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯝꯃꯒꯅꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯊꯣꯛꯄꯗꯣ ꯄꯨꯔꯛꯑꯒ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯕ ꯌꯨꯝꯕꯨ ꯕꯕꯥꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯌꯥꯝ ꯄꯤꯗꯦ ꯍꯥꯏꯕ ꯁꯦꯕꯥ ꯑꯗꯨ ꯇꯧꯔꯣ ꯑꯗꯥ ꯇꯧꯔꯣꯁꯦ ꯀꯩꯁꯨꯝ ꯍꯥꯏꯗꯦ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨ ꯂꯩꯕ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯃꯥꯅꯁꯨ ꯉꯝꯃꯤꯕ ꯃꯈꯩ ꯌꯨꯝꯕꯨ ꯕꯕꯥꯁꯦ ꯃꯥꯒꯤ ꯁꯦꯕꯥ ꯉꯝꯂꯤꯈꯩ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦ ꯍꯥꯏ ꯃꯥꯒꯤ ꯊꯥꯒꯤ ꯔꯦꯟꯠꯀꯤ ꯕꯔꯥꯁꯦ ꯁꯤꯁꯨ ꯑꯌꯥꯝꯕꯅ ꯂꯧꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯆꯍꯤ 2 ꯂꯩꯁꯜꯂꯛꯄꯁꯤꯗ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯇꯦꯡꯒ ꯌꯥꯝ ꯄꯥꯡꯕꯤꯕꯗꯨꯗꯀꯣ ꯂꯧꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯁꯤꯁꯨ ꯃꯉꯣꯟꯗ ꯌꯥꯝ ꯅꯛꯁꯜꯂꯛꯀꯦ ꯇꯧꯔꯝꯕꯗꯩ ꯀꯩꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯂꯩꯊꯣꯛꯄꯒꯤ ꯃꯃꯤꯗꯣ ꯎꯕꯗꯩꯔ ꯀꯩꯅꯣ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯑꯗꯨꯝ ꯂꯩ ꯃꯥꯒꯤꯗꯤ ꯅꯣꯡꯃ ꯀꯤꯗꯕ ꯌꯥꯗꯦꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕ ꯅꯥꯏ ꯍꯥꯏꯕꯒꯤꯁꯨ ꯃꯉꯣꯟꯗ ꯀꯩꯁꯨꯝꯇ ꯅꯥꯆꯨꯡꯗꯦꯕꯀꯣ ꯑꯗꯨꯒ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯁꯨ ꯌꯥꯝ ꯐꯥꯎꯋꯦ ꯍꯥꯏ ꯁꯥꯊꯤ ꯍꯥꯏ ꯃꯃꯥꯇꯣꯟꯁꯤꯅ ꯃꯉꯣꯟꯗ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯖꯟꯕ ꯉꯝꯗꯦ ꯍꯥꯏꯕ ꯃꯥꯁꯨ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯗꯒꯤ ꯃꯥꯁꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯃꯥ ꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯍꯟꯅꯤꯡꯗꯦ ꯑꯩꯁꯨ ꯌꯨꯝꯗꯗꯤ ꯍꯟꯗꯕ ꯌꯥꯗꯦ ꯃꯥ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯗꯅꯅꯣ ꯑꯗ ꯑꯗꯨꯝ ꯂꯩꯗꯣꯏꯁꯤꯕꯣꯅ ꯈꯜꯂꯒ ꯃꯥꯁꯦ ꯂꯥꯛꯅꯤꯡꯗꯀꯣ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨ ꯕꯕꯥꯁꯦ ꯃꯥꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯍꯥꯏꯔꯝꯃꯒ ꯃꯥꯁꯦ ꯃꯥꯅ ꯂꯩꯔꯤꯕ ꯔꯦꯟꯠꯀꯤ ꯃꯐꯝꯗꯣ ꯑꯗꯨꯗꯣ ꯊꯥꯗꯣꯛꯑꯝꯃꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯉꯥꯏꯖꯔꯤ ꯃꯥꯁꯦ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯨꯗꯤ ꯇꯞ ꯇꯞꯅ ꯂꯥꯞꯅꯕꯗꯤ ꯑꯗꯨꯝ ꯀꯣꯏꯅꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯍꯦꯟꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤꯅ ꯁꯛ ꯀꯌꯥ ꯄꯨꯛꯅꯤꯡ ꯂꯨꯞꯁꯜꯂꯨꯔꯒ ꯑꯩꯗꯅꯤ ꯋꯥꯍꯧꯗꯧꯕꯅ ꯍꯥꯏꯗꯤ ꯋꯥꯈꯜꯗꯣ ꯐꯥꯊꯖꯕ ꯉꯝꯖꯕꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯇꯝꯕꯤꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯦ ꯊꯕꯛ ꯐꯪꯗ꯭ꯔꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯄꯨꯒꯦ ꯍꯥꯏꯔꯁꯨ ꯁꯦꯂꯔꯤꯗꯨ ꯎꯕꯗꯨꯗ ꯄꯤꯛꯄꯗꯨꯗꯅꯦ ꯂꯝꯅ ꯈꯤꯇꯪ ꯅꯥꯇꯩꯒ ꯆꯥꯗꯕꯒ ꯄꯨꯔꯔꯣꯏꯒꯦꯗ ꯍꯥꯏꯅ ꯈꯜꯂ ꯃꯥꯁꯦ ꯑꯉꯥꯡ ꯈꯔ ꯇ꯭ꯌꯨꯁꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ ꯃꯔꯛ ꯃꯔꯛꯇ ꯌꯨꯝꯕꯨ ꯕꯕꯥ ꯍꯣꯏꯗ ꯆꯠꯂꯤ ꯌꯨꯝꯕꯨ ꯕꯕꯥꯗꯣ ꯌꯥꯝꯅ ꯁꯣꯜꯂꯦ ꯃꯆꯟꯅꯨꯄꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯁꯨ ꯂꯨꯍꯣꯡꯒꯗꯧꯔꯦ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯍꯥꯏꯗꯤ ꯃꯣꯏꯒ ꯄꯤꯛꯅꯤꯛ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯤ ꯑꯗꯨ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏ ꯂꯨꯍꯣꯡꯕꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯃꯣꯏꯁꯦ ꯃꯥꯡꯒꯣꯟ ꯀꯥꯟꯅꯕ ꯍꯥꯏꯕ꯭ꯔꯥ ꯃꯥꯡꯒꯣꯟ ꯀꯥꯒꯗꯕꯗꯣ ꯑꯗꯨꯗꯤ ꯀꯥꯔꯛꯑꯅꯤ ꯍꯥꯏ ꯑꯗꯨ ꯃꯥꯡꯒꯣꯜ ꯀꯥꯔꯛꯄꯗꯣ ꯀꯥꯔꯛꯇ꯭ꯔꯤꯕꯀꯣ ꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯗ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯃꯥꯅꯁꯨ ꯃꯔꯤ ꯀꯩꯝꯇ ꯊꯣꯛꯅꯗ꯭ꯔꯒꯁꯨ
ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯦ ꯅꯛꯅꯔꯒꯗꯤ ꯃꯇꯦꯡ ꯄꯤꯅꯔꯒꯗꯤ ꯅꯨꯡꯁꯤꯅꯕꯗꯣ ꯑꯗꯨꯅꯦ ꯃꯥꯅꯁꯨ ꯃꯇꯝ ꯂꯦꯟꯕꯤꯈꯤꯕꯗꯨꯗ ꯊꯃꯣꯏꯗ ꯑꯃ ꯋꯥꯖꯕꯗꯣꯀꯣ ꯕꯕꯥꯗꯨꯕꯨ ꯀꯥꯏꯅꯒ ꯈꯟꯖꯕ ꯑꯗꯩ ꯏꯆꯟꯅꯨꯄꯤꯗꯨꯕꯨ ꯀꯥꯏꯅꯒ ꯑꯗꯨꯝ ꯈꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯤ ꯍꯥꯏ ꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯃꯥꯅ ꯋꯥꯔꯤꯁꯤꯗ ꯍꯥꯞꯄꯤꯁꯦ ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯦ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯔꯛꯏꯁꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣꯀꯣ ꯄꯩꯁꯥ ꯉꯥꯛꯇꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯅꯗꯤ ꯈꯟꯖꯔꯨꯕ ꯃꯇꯝꯗꯨꯗ ꯃꯣꯏ ꯏꯃꯨꯡꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯅꯤꯅ ꯑꯋꯥꯠꯄ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏ ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯨꯕꯗꯣ ꯄꯩꯁꯥ ꯐꯅ ꯄꯥꯏꯔꯁꯨ ꯃꯤ ꯑꯃꯒꯤ ꯑꯋꯥꯠꯄ ꯑꯋꯥꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯌꯦꯅ ꯑꯗꯨꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯅꯤꯡꯕꯒꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯦ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯏ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ